Security force na chatthaba search operation da tonganba lalhoulup ke meeoi nipan fare ngarang security force na Thobal district ke Hairok Brickfield mayadagi pre-park progi meeoi ama faraba meeoi du laishram nanau sing chei kuntraga mapani mangondagi 303 rifle ama modified single bore action rifles 403 rifle gi kap thok triba maru yankhai mari hand grenade ama yauna potlam kaya phagatpa ngamle amaromda security force na koireng na luchingba UNLF ki meeoi ani faba ngamle farba meeoi edu lawsingam loveboy singamadi laishram diamond sing kawi makoidagi not .32 pistol amadi maru kaya fangba ngamle hairi nakalamaromda security force na cell khaibada chenabagi faiba KCP PWJ meeoi ama faraba meeoi edu khundrakpam Rajan Singh chai yankai humdoini amaromda koirengai bazar dagi miyamdagi sel khaibada chenabani haiba UPPK gi meeoi ani faraba meeoi sing adu ahong sangpam Avinash Singh atopaming chingthang chai kungataruk laifam kairak sifai mamang lekai chungkham Kiran Singh atopaming lepsinba chai taramapan laifam kumbong mayai lekai dagini amaromda security force na khongampat awang lekai dage sorepa gi meeoi ama faraba meeoi edu sagolsem leisem basing atopaming purai romba chai kunganithoi laifam andro lopau chumni amaromda security force na KCP city maitei gi meeoi ama khurai changangbam lekai DDK Imphal office mayadagi fabangam lei farba meeoi edu ngasepam Johnson Singh atopaming manau chai kuntraganithoi laifam chingmerong mamang lekai ni hairi